Ngasi nungtil pung mariga minini furom taba duwaida Thoubal District ki Yaripok Police Station na konba Thokjom Lawyaida masak khangdaba signa nan local ama oithangba makongda nongmoina kapla da thamlamde hairi police dagi fangba pawman hai sakhangdaba signa nongmoina kaplambadagi soklaba nan local adugi mame Saikit Faruk Jamal Chahinifu apokpa Aksar Ali Kawi Assam gi Gosaigao Radbari dagini Housing na Kongjom Police Station na konba Wangjing Sabal Lekai da leiba PBS Ply Factory da thabak suba yauba sinmini mahakari maramgi kanana kaplam libano haiba khangbang ngamdana leiri mahak ngarang amasung asigi lona ba ahingda masak khangdaba miyoi kharana factory adudage nongmai chindolda maitei nupi sinmi amaga loinana fakibane masak khangdaba sing na faraga puki hairiba maitei sinmi nupi adugi mamingna nungsithoi kawi Kaksing District ki manung chana leiba kairaktagini sinmi nungsithoi gi mari mapong housing maki oina khangbang ngamdri